Manipur Top Channel dugi video amta update tawjage ngasi nungthil phongbasi phongna February gi tang 9 da accident da email dingo sokle MLA gi PSO koma da lakana kre Imphal East District ki Sangmai Police Station gi manung chanba khongham patta Sangmai AC gi MLA S dingo na tunglakpa car amaga truck amaga thomjinabada MLA dingo sokle MLA ga lakminaba ma ki PSO phibam luna sokpadagi Rajmidi City da koma da lakana kre aduga driver di ka hena sokogdre hairi soklaba PSO adugi maming khurkhul dagi head constable ngangbam jiten sei kunthra ga nipan apokpa ngangbam chawba kawe thado asigi matangna phangba pauna hai thado asing asinung thulpung amaga minute nifurom taba matamda thokibane MLA na tonglakpa car aduna khongam yorokpada Tata truck amaga truck aduga yaisinabadagi car adugi oi thangba saru adu supkhibane car aduda MLA maningda tonglaga PSO aduda driver adugi manakta tongmani hairi truck adu sukarna thorokpa amadi car aduna nakal amadagi thorokpa oibana nakal animak yaisinnabaga loinana PSO na tongba nakalda safuka na yaisin kibadagi PSO adu ka hena sokpa oirangwadra singnari truck aduna car adude hek thombaga lambigi nakalda leiba nala amada thauda khiduna chepna taraga laike Thengjinaba aduda MLA gi car adu khara suppaga loinana mamangi body amata lawba yadana sokhe amaromda accident sokpadagi Rajmidi City da leiribe MLA amadi asokpa singi phibam thagdo adugi pau hek tabaga Manipur gi CM bire laktuna yingsin khre hairi. Thank you.